Jiribam District ki Lengang Pokpi Police Outpost Leiba Commando Unit duty tawduna leiba Commando personnel amana Miwoi ama Nongmei na Kaptuna Hatkhre Thugdok aduda Chennariba Commando adugi Mayum miyam thomsinduna Thugaikhre hairi Thugdok asi ngarang numidang pung 9 minute 5 tabada Commando Barrack Manungda thokibani leikidraba Miwoi adugi maming Oinam Gandhi chahi 32 apokpa o mohon kawi Thawbal District ki Bengi mamang lekai digini Miwoi asibu Nongmei na kaplam liba Commando adugi maming Loitam Arunta chahi 35 sure mahak Yairipok Bamon Lekai Digini, Mahak Tamenglongda Leiba, 5th MRG personnel ni, Thawbal Commando da attest tawduna leibani, hause na Jiribamgi, Lengang Pokpi da Leiba Commando Unita posting tabani hairi. Pawasina hai, ngasi ayuk pung 3 long tabadagi, Thawdok adu da leikidraba Miwoi adugi, Leikaigi, Miyam, Thawdok adugi, accused oiriba Commando adugi, Yairipok da Leiba Mayumda, Thomsilaktuna, Miyamna, Mayum Sidokre, Bengi kun Khoisaunaraba, Masingyam laba Miyamna, accused oiriba Aruntagi, Yairipok Bamon Lekai da Leiba Mayum Yorakpada Masing Yamlaba Police Ngaktuna Leiramba Amadi Fire Service ki Gari Kamduna Leiramba Ubada Miyam Khoisaunaki Bagaloinana Police Kanna Muknaki Lengang Pokpi Commando Unit ki Post Commander na Jiribam Police da Pisilakpa report ki matung inadi ngarang numidang pung 9 minute kun mangarom tabada Barrack aduda Nongmei makol takibadagi changsinduna yenglubada Loitam Aruntana AK47 gi Nongmei ama paiduna leplamki mahaki manakta Miwoi ama taduna leiramba thengnakibani hairi Hauzik Pawbagi oina matau karamna thawdok adu thokibano haiba khangba ngamdri adumakpu Jiribam Police na thawdok adugi matangda case amasu lokhatkre hairi Sibagi loy beido adu